ngasi phongkiba tongan tongan ba Manipuri sifong singa masum thokiba thawdo athok sing digi maroi bi pauk sing khonga saraga Manipur top channel gi Maikhet gi myamna thamjagi ahan bada state gi wangbra thok pauk khra hana myamna ngai oiba pauk khra myamna hana thamjage English sing ani ga tara ga tarukta Egypt plane gi pilot amana Churup thaknaba Maikhet khetluba dagi Plane Pokhaiduna miyoi humpu ga taruk sikhibani haiba khangle hari Kumsing English sing ani ga tara ga taruk Egypt ki aircraft ama Pokhaiduna miyoi humpu ga taruk sikhi thawdo dugi matangna French ki aviation expert amana thawdo du plane dugi pilot Churup thaknaba Maikhet khetluba dagi plane du mai horaktuna Pokhaiba dagi miyoi sing adu sikhibani haina claim tarakre Laimai Sam Kuntraga Maripan report aduna pilot aduna MS-804 cockpit adugi manungda Churup thaknaba Maikhet khetluba dagi emergency mask combat state gi oxygen leak oiramduna mai salakibani haina mayek singna phongdorakli kumsing English sing ani ga taraga taruki matamda Egypt ki airlines aduda pilot singna cockpit manungda Churup thakpa athingba leramde maram aduna pilot singna sang naina cockpit manungda hek Churup thakpi hainabi leramkhibani haina Paris ta leba court amada French ki aviation expert aduna appeal tarakibani English sing ani ga taraga taruki me thara Airbus A320 adu Paris tagi Cairo tamna paibi ki khongsat amada plane adu nongpok thangba Mediterranean Sea Craft Island manakta angakpa mawongda pokhaikibani Sikriba miyoi humpu ka taruk adugi manungda nipuna Egyptian ni aduga taragani thoina French masani 2x2 na Iraq amasum Canadians aduga Algeria Belgium Britain South Portugal Saudi Arabians amasum Sudan digi passenger amamam oiri plane adu laimai digi fit listing kuntra ga tare wangna pairamba digi Greek island digi mile sam kuntra rom satlaga leiba Carpathos area pokhai khibani plane adu kai khraba matung yamna sawa thi humbagi thabak sathabada Greece ki ocean manak digi plane adu gi black box phangki matam adu di Egypt ki authorities na plane adu terrorist na attack torakpati kai khibani haina claim tawkhibani adubu handakta nauna French aviation expert aduna matam kya sangna kupna thijilaba matungda plane kai khibadu terrorist ki attack nate pilot aduna cockpit manungda Churup thakpadagi thokhibani haiba khanglakhibani haidi makasa tarak poina to papawa mana Odisha da sabagi sang Celsius degree nifuko humdoi lankre April kungatare tagi heat wave lakpa yai Odisha gi tongan ba mafam pananga sinungthil sabagi sang Celsius degree nifukom to henkre Odisha gi mafam ayamba de heat wave condition lakpagi sang wangna laikre hadi Indian Meteorological Department phongdorak par state asida lakadori binumit mari natragana mangani sigi manungda sathiraba heat wave condition ama lakpa yai haina phongdokre Odisha da hana na sabagi sang asi wangna lairakhrabani state asigi mafam kungani thoida hana dagi hauna sabagi sang Celsius degree nifu henduna lakrabani haina Indian Meteorological data amada phongdorakli state asigi tongan mafam taraga mari dasu Celsius degree nifu gani thoigi mathakta sakre duga mafam mapan amadana Celsius degree nifu go homdoigi mathakta ngasi nungtul saki hairi Met Department gi Regional Director Habibur Rahman pirakpa paw amada Boda hariba Odisha gi mafam asidagi ngasi Celsius degree 44.5 yauna saki hari Met Center dagi pirakpa khwai dagi nobu report amada state asigi awang thangba amadi samudra khongpan April 13 tagi 13 phau gi manungda heat wave condition lakpagi sang wangna leire haina so hari Met Director na makhatana phongdorakpada ngasi nungthil gi matamna state asigi mayai oiba mafam singda hanagi sangdagi sabagi sang Celsius degree amadagi ani phawgi sangda hengalaki heat wave asina maram oiduna state asigi kha thangba amasum samudra khongban gi mafam khrada lakadoriba numit mangani gi manungda akan manong surba yai haina su phongdorakli atopa pawmana maram zadana flag post sezinaramba miyoi singdagi lupa lising manga fine lawgadori India government thokpa flag code of India gi section 9 clause 3.44 gi matungina national flag motor car sing sizinabagi kudong chaba dignitary khara piri adubu lenga na piba sana kanglon gi wangbada flag posting sizinaba yaroi amadi flag code of India gi section 9 gi makhada flag post gari singda theliba phirala du
पाइहंदबा खुंजिलगा सकदबने हाबु वाफम यावरि अदुमैन मणिपुर लेबा की मयुक्त लेबा मियोइ सिंग ललहुबा खंगबु हुरान पोट ललुनबा खंगबु कयाना आइन काइना फ्लैग पोस्ट मखोइना तोंगबा गरी सिंग द थेसिलगा पुलिस न चेक तहनदनबा अमदि कोमना हुरान पोट पुथोक पुसिन तौबा यानबा सिजिनरे हाबिग अकंगनबा पाव फंगले हाइरि मसिग मरि लेनना मणिपुर की गवर्नरना एप्रिल 13 थोकपा ऑर्डर अमगी मतुंगिना कनागुंबा फ्लैग पोस्ट सिजिनबा यादबा मियोइसिना लाना मखोइ मखोइ गरीदा फ्लैग पोस्ट सिजिनबा सि लेबाकी सिक्योरिटी ngakliba amadi law and order da sound akaiba tokole maramadura lengakna ayaba piba miyoising amadi makhogi gari sing natabada kanaguma sing flag post sizinara mataragadi lupa lising manga fine oina thianbagi mathakta ain goeba sairak su fangan haidi flag post sizinaba yare haina sakanglaba bit dignitary sing adudi Indian flag code ki section 9 clause 3.44 की मखादा मिनिस्ट्री ऑफ होम अफेयर्स आयाबा पीरबा डिग्निटरी सिंह पार्लियामेंट की मेंबर सिंह लेजिस्लेटिव असेंबली की मेंबर सिंह लोक आयुक्त की चेयरपर्सन अमसु मेंबर सिंह हिल एरिया कमिटी की चेयरमैन जिला परिषद की अध्यक्ष म्युनिसिपल काउंसिल की चेयरपर्सन ऑटोनोमस डिस्ट्रिक्ट काउंसिल की चेयरमैन स्टेटरी बॉडी अमदी कॉर्पोरेशन की चेयरपर्सन सिंह स्टेट सिंह की चीफ सेक्रेटरी सिंह डायरेक्टर जनरल ऑफ पुलिस डीजीपी सिंह प्रिंसिपल चीफ कंजर्वेटर ऑफ फॉरेस्ट स्टेट की एडवोकेट जनरल पब्लिक सर्विस कमीशन की चेयरमैन अमसुम मेंबर इंफॉर्मेशन कमीशन की चेयरपर्सन अमसुम मेंबर स्टेट सिंह एडमिनिस्ट्रेटिव सेक्रेटरी सिंह इंस्पेक्टर जनरल ऑफ पुलिस अमदी मथक तलेबा पुलिस ऑफिसर सिंह डिस्ट्रिक्ट एंड सेशन जज डिस्ट्रिक्ट अमगी डिप्यूटी कमिश्नर सिंह डिस्ट्रिक्ट सुपरिटेंडेंट ऑफ पुलिस अमदी सखंगलबा नेशनल पार्टी सिंह की पार्टी प्रेसिडेंट तोंबा गरी सिंह फ्लैग पोस्ट सिजनबगी अयाबा पीरी मसिना तबा अतोपा अयाबा पीदबा मियोइसिंग मखोइगी गरीदा फ्लैग पोस्ट सिजनरबा थेंगनरबदी आइन गोयबा थबक लौखटकनी हाइरि हैना पाउसना फोंदोरकली लोइसिलकपोइना तोपा पाउ मनामु तमिलनाडुदा कांग सिंगबदा मियोइ तरागमथोइ इलेक्ट्रिक न सिंगदुना सिरे हाइरि तमिलनाडुगी थानजुबर डिस्ट्रिक्ट ngase ayu anganmada laisangmada kang singduna lakpa miyoi kangbu amada electric na singduna yamdrabada miyoi taragamati sire taragamangana asu open nangle haina police na phongdurakli police ki powder thaudodu laisangi dolai natragana kang mathakta miyamna leptuna lakpada upper madam temple kalimeduda high transmission line amada soklubadigi maina singlakibani haina official singna phongdurakhi sikhiba miyoi sing adugi manungda angang ani yauri aso open nanglaba miyoi singbu layengnaba manakna po hospital singa pukhatna kiairi official da phongdurakpagi matungina thaudo aduga mari leinana case ama register tawkhre ma thizin humjin wegi thabak chathari Sirusira Pari Central Zone gi Inspector General of Police bihi Balakrishna na hakibada thaudo du sei khudingi oina Tamil Nadu da pangthokpa Serot Festival miyoi lising kyana saruk yagadabani khangna mangjongna section thorang paikhatpagi thabak upper madam temple gi akoibada paikhatkiba tabara haiba wahangsong thurakli police ki senior official amana news agency amada phongdorakibada mahuksana kang lakadaba lambida power line muthatuna pamdaba thakdok thoktuna ba mamangna su sinkiba lekre aduma pu kang adu high transmission line yauna sokpa ngambagi awangbu oikide power supply di adumak turn off tawkide kang adu da thesiliba decorative oiba masak singna kang adu wangkhanan kibani maduna light wire ga thengna ki hairi thaudo adugi maramda thagalakwa video da kang adu light wire ga thengnaraba matungda mapung fana mang takhi president Ramnath Kovind thaudo adu da angang ani yauna mi taraga mato sikiba adu da nungaitaba phongdokhi prime minister Narendra Modi na su sikraba miyoi singi naknaba mari mata sing lupa lakh ani pigani amadi asokpa singdana lupa lakh manga pigani haina laktokhi Tamil Nadu ki Chief Minister M.K. Stalin su awaba nanglaba imung manungda awaba paujal phongdok tunu sikiba miyoi singi imung manungda lupa lakh manga pigani amadi asokpa singbu khwaidagi phaba layeng sathanaba pauktak pikre haina su pausna makhatana phongdorakli aduga hujikuina di mya paus matang sa lusinjarage amasum pathok sakibda sokiba lankiba yawrsu myam nga pigani matam gi ba maru bi paus su myam da lepalaitan update pijarake haina su channel sigi maikeri gi myam da thamjari and thank you